ꯂꯥꯞꯂꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯆꯥꯎꯇꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯇꯣꯟ ꯃꯥꯒꯤꯗꯃꯛ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯍꯟꯅꯕ ꯇꯧꯔꯝꯗꯦ, ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯍꯣꯠꯅꯕ ꯀꯟꯖꯕ ꯃꯇꯧ ꯑꯗꯨꯗ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯍꯜꯁꯤꯡꯅꯗꯤ ꯆꯥꯎꯇꯣꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯅ ꯈꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯅ ꯃꯆꯥ ꯃꯁꯨ ꯆꯩꯕꯗ ꯆꯥꯎꯇꯣꯟꯒꯤ ꯃꯇꯧ ꯇꯝꯃꯨ, ꯆꯥꯎꯇꯣꯟꯒꯤ ꯃꯇꯧ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯆꯩꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯃꯄꯨ ꯃꯕꯦꯜꯅ ꯍꯦꯛ ꯍꯦꯛ ꯆꯥꯎꯇꯣꯟ ꯄꯜꯂꯒ ꯇꯣꯏꯅ ꯆꯩꯕꯗ ꯁꯨꯅꯤꯡꯗꯕ ꯈꯨꯜꯒꯤ ꯄꯥꯈꯪꯁꯤꯡꯅꯗꯤ ꯆꯥꯎꯇꯣꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ, ꯌꯦꯛꯅꯕꯒꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯆꯥꯎꯇꯣꯟꯒꯤ ꯃꯌꯨꯝ ꯑꯗꯨ ꯄꯤꯛꯇꯛꯅ ꯌꯥꯝꯅ ꯆꯝꯅ ꯁꯥꯏ꯫ ꯏꯪꯈꯣꯜ ꯁꯝꯕꯜ, ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯁꯤꯠ ꯅꯥꯜꯂꯤ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯪꯈꯣꯜꯗꯨ ꯃꯈꯜ ꯃꯈꯜ ꯀꯌꯥꯒꯤ ꯃꯅꯥ ꯃꯁꯤꯡ, ꯃꯍꯩ ꯃꯔꯣꯡ, ꯍꯩ ꯔꯥ ꯀꯌꯥꯁꯤꯡ ꯍꯧꯔꯤ꯫ ꯑꯗꯨꯒ ꯁꯥ ꯌꯦꯟ ꯉꯥꯅꯨ ꯑꯣꯛꯅꯆꯤꯡꯕꯁꯨ ꯃꯈꯜ ꯁꯨꯅ ꯂꯣꯏꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯉꯥꯎꯁꯤꯟꯅꯕ ꯁꯨꯅꯤꯡꯗꯕ ꯄꯥꯈꯪ ꯈꯔ ꯂꯩꯔꯝꯃꯤ, ꯃꯈꯣꯏꯅ ꯆꯥꯎꯇꯣꯟꯕꯨ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯇꯣꯟꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯃꯗꯤ ꯁꯥ ꯌꯦꯟꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ, ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯥꯎꯇꯣꯟꯕꯨ ꯇꯥꯠ ꯇꯧꯗꯨꯅ ꯃꯔꯨꯞ ꯁꯥꯁꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯆꯥꯎꯇꯣꯟꯅ ꯁꯖꯤꯛ ꯐꯥꯜꯂꯨꯔꯒ ꯍꯜꯂꯛꯄꯗꯨ ꯃꯈꯣꯏꯅ ꯎꯔꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯇꯥꯟꯅꯗꯨꯅ ꯆꯥꯎꯇꯣꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ "ꯑꯦ, ꯏꯇꯥꯎ ꯆꯥꯎꯇꯣꯟ, ꯀꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ?" "ꯏꯇꯥꯎ, ꯑꯩ ꯁꯟ ꯑꯃꯨꯕꯤ ꯑꯃ ꯂꯩꯕꯗꯣ, ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯐꯥꯜꯂꯨꯕꯅꯦ꯫ ꯏꯇꯥꯎꯁꯤꯡꯗꯤ ꯐꯝꯂꯝꯂꯤꯕ꯭ꯔꯥ?" "ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯍꯪꯆꯤꯠ ꯁꯨꯡꯂꯥꯡꯂꯝꯕꯅꯤꯗ," ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯑꯩꯈꯣꯏꯅ ꯏꯇꯥꯎ ꯆꯥꯎꯇꯣꯟꯒꯤ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯝꯕꯅꯤꯗ, ꯇꯥꯟ ꯆꯥꯗꯨꯅ ꯏꯇꯥꯎꯁꯨ ꯍꯦꯛꯇ ꯂꯥꯛꯁꯤꯜꯂꯔꯦ." "ꯑꯦ, ꯑꯩꯒꯤꯗꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯕꯤꯔꯝꯂꯤꯕꯅꯣ ꯏꯇꯥꯎ ꯍꯣꯏꯗꯤ? ꯑꯇꯩ ꯀꯔꯤꯒꯤ ꯋꯥ ꯑꯣꯏꯅꯤ ꯍꯥꯏꯒꯦ ꯏꯇꯥꯎ, ꯅꯪꯅ ꯃꯔꯝ ꯃꯣꯛꯄ, ꯊꯕꯛ ꯐꯕ, ꯒ꯭ꯌꯥꯟ ꯇꯥꯕ ꯑꯗꯨꯒꯤꯅꯤꯗꯅ꯫ ꯑꯩꯈꯣꯏꯁꯨ ꯏꯇꯥꯎꯒ ꯄꯨꯟꯁꯤ, ꯏꯇꯥꯎꯒ ꯄꯨꯜꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯍꯩꯔꯛꯀꯅꯤ, ꯂꯧꯁꯤꯡꯁꯨ ꯂꯩꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯂꯤꯕꯅꯤ." "ꯑꯦ ꯏꯇꯥꯎ, ꯏꯇꯥꯎ ꯍꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯗꯨꯅ ꯄꯪꯇꯥꯛ ꯍꯦꯛꯇ ꯇꯥꯛꯄꯤꯔꯦ." "ꯏꯍꯦ, ꯑꯁꯦꯡꯕꯅꯤꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ." ꯆꯥꯎꯇꯣꯟ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯝꯅ ꯃꯤꯅ ꯃꯥꯒꯤ ꯋꯥꯖꯕ ꯑꯗꯨ ꯈꯪꯕꯤꯕꯗꯨ ꯎꯕꯗ꯫ "ꯏꯇꯥꯎ, ꯀꯗꯥꯏ, ꯏꯇꯥꯎꯒꯤ ꯁꯖꯤꯛꯇꯣ ꯑꯩꯈꯣꯏ ꯄꯥꯏꯕꯤꯒꯦ." "ꯑꯦ, ꯌꯥꯅꯤ ꯏꯇꯥꯎ, ꯌꯥꯔꯅꯤꯌꯦ." ꯃꯥꯅ ꯍꯥꯏꯕꯒ ꯌꯥꯗꯕ ꯃꯈꯩ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯆꯥꯎꯇꯣꯟꯒꯤ ꯁꯖꯤꯛ ꯑꯗꯨ ꯄꯥꯏꯕꯤꯔꯒ ꯆꯥꯎꯇꯣꯟꯕꯨ ꯃꯌꯨꯝ ꯇꯥꯟꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯇꯣꯟ ꯃꯌꯨꯝ ꯌꯧꯔꯒ ꯃꯈꯣꯏꯕꯨ ꯐꯝꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯍꯩ ꯔꯥꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯀꯇꯟ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯆꯥꯎꯇꯣꯟꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯆꯥꯎꯇꯣꯟ ꯑꯁꯤꯗ ꯅꯞꯁꯤꯜꯂꯒ ꯃꯥꯒꯤ ꯃꯔꯨꯞ ꯁꯥꯁꯤꯟꯅꯔꯒ ꯃꯉꯣꯟꯗꯒꯤ ꯆꯥꯊꯣꯛꯄ ꯊꯛꯇꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯆꯥꯎꯇꯣꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯆꯥꯎꯇꯣꯟꯕꯨ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯗꯨꯅ ꯆꯥꯎꯇꯣꯟꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯗꯨꯅ ꯀꯥꯟꯅꯕ ꯂꯧꯊꯣꯛꯅꯕ ꯇꯥꯟꯖꯥ ꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯎꯇꯣꯟꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯗꯕꯒꯤ ꯃꯔꯝꯗꯤ ꯈꯨꯜ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯕꯥꯛꯂꯩ ꯑꯁꯤ ꯆꯥꯎꯇꯣꯟꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯜꯒꯤ ꯁꯨꯅꯤꯡꯗꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯕꯥꯛꯂꯩꯕꯨ ꯄꯥꯝꯖꯕ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯂꯩꯕꯥꯛꯂꯩꯅ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯆꯥꯎꯇꯣꯟ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ, ꯍꯩ ꯔꯥꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯑꯃꯗꯤ ꯃꯥꯅ ꯂꯣꯏꯖꯕ ꯌꯦꯟꯁꯤꯡ ꯑꯗꯨꯅ ꯀꯣꯛꯄ ꯌꯦꯔꯨꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯩꯕꯥꯛꯂꯩ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯕꯥꯛꯂꯩꯁꯨ ꯃꯀꯦ ꯌꯥꯝꯅ ꯁꯦꯝꯂꯗꯨꯅ ꯑꯣꯏꯗ ꯐꯖꯔꯕ ꯅꯥꯆꯣꯝ ꯑꯃ ꯆꯤꯜꯂꯗꯨꯅ ꯈ꯭ꯋꯥꯡ ꯌꯧꯅ ꯖꯝ ꯖꯝ ꯇꯥꯔꯤꯕꯤ ꯁꯝꯂꯥꯡ ꯑꯗꯨꯒ ꯆꯥꯎꯇꯣꯟꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯇꯣꯟꯗꯨ ꯂꯩꯕꯥꯛꯂꯩ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ, ꯂꯩꯕꯥꯛꯂꯩꯁꯨ ꯆꯥꯎꯇꯣꯟ ꯎꯕꯗ ꯏꯀꯥꯏꯅ ꯅꯣꯟꯊꯈꯤꯗꯨꯅ ꯆꯣꯏꯅ ꯇꯥꯔꯛꯂꯤꯕ ꯁꯝꯂꯥꯡ ꯑꯗꯨ ꯅꯥꯞꯄꯗ ꯊꯦꯠꯀꯠꯂꯝꯃꯤ꯫ "ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯂꯩꯕꯥꯛꯂꯩ?" "ꯀꯨꯏꯗ꯭ꯔꯤꯗ ꯇꯥ ꯆꯥꯎꯇꯣꯟ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯤꯌꯦ." "ꯑꯣ, ꯁꯦ ꯌꯥꯝꯕꯗꯤ ꯅꯠꯇꯦ, ꯑꯩꯅ ꯅꯪꯕꯨ ꯄꯤꯖꯅꯤꯡꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯩ ꯔꯥ ꯈꯔ ꯄꯨꯔꯛꯄꯅꯤ꯫ ꯁꯦ, ꯁꯤꯅ ꯌꯦꯔꯨꯝꯅꯤ." "ꯑꯦ, ꯇꯥ ꯆꯥꯎꯇꯣꯟ, ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯔꯛꯂꯤꯕꯁꯤꯕꯣ?" "ꯑꯦ, ꯌꯥꯝꯗꯦꯗ, ꯀꯥꯏꯗꯒꯤ ꯌꯥꯝꯕꯅꯣ, ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯤꯅꯤꯡꯂꯤꯕꯅꯤ ꯑꯩꯗꯤ." "ꯑꯁ." ꯂꯩꯕꯥꯛꯂꯩ ꯑꯗꯨ ꯋꯥ ꯋꯥ ꯅꯣꯛꯆꯩ ꯆꯥꯎꯇꯣꯟꯒꯤ ꯋꯥ ꯑꯗꯨꯗ꯫ ꯆꯥꯎꯇꯣꯟꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯅꯪꯉꯣꯟꯗ ꯄꯤꯅꯕ ꯍꯩ ꯔꯥ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯂꯤꯉꯩꯗꯅꯦ ꯈꯔ ꯊꯦꯡꯗꯣꯛꯈꯤꯕꯅꯤ, ꯁꯥꯎꯒꯅꯨꯀꯣ." "ꯁꯥꯎꯗꯤꯌꯦ, ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯇꯥ ꯆꯥꯎꯇꯣꯟꯅ ꯅꯨꯡꯁꯤꯅ ꯑꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯄꯤꯕꯤꯔꯛꯂꯤꯕꯁꯦ ꯃꯁꯤꯅ ꯍꯦꯟꯅ ꯄꯦꯟꯈ꯭ꯔꯦ." ꯅꯨꯄꯥ ꯁꯨꯝꯕ ꯍꯩꯕ ꯂꯩꯕꯥꯛꯂꯩꯅꯤ ꯑꯃꯨꯛꯁꯨ ꯃꯈꯣꯟꯒꯗꯨ ꯅꯧꯊꯔꯒ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯋꯥꯔꯝꯕꯒꯥꯁꯦ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯈ꯭ꯔꯦ ꯇꯥ ꯆꯥꯎꯇꯣꯟ ꯑꯩꯗꯤ꯫
Asumna makhoi ani wari sanaringaida khulgi suningdaba pakhangsing aduna lapna urami. Yengune itaw. Adagi sibu chawtonga lebakliga natro. Mani ne itaw sa. Tawrishi yengune. Magi chawton haiba laira chudatna khraba sina fajakraba lebakle si koidanaga tawrishi yengune. Aduni mi itaw. Aidi phuningmana khutkase maring chatlabane haiba. Khulgi pakhangsingna asuk yamna chakna yengnariba lebakle si managa koidana mayam mangda lenariba kaidunine. Masigi nupa ase phu kainaga hairabadi phajana phugani he. Sakta sinaga su thambagumna thotho lawba phajakhrabi leibakle sibu asa tawjabuga susari. Itaw hojik akhoi myam changduna magi asa se mayon thudekba tabani. Mani itaw mani. Asumna makhoi mayam phatta lawsing mayam ama tanarami. Somda afabada khanba chawtondi magi marup sasinaba khulgi pakhangsing aduna tawriba adu khangjaba nate. Numidang wairam mamanabasing adu chawtoni mayumda laklami aduga chawtonbu yamna nungsiba sana magi mateng pangsinarami. Karisu khangjadaba chawtondi asengma marupsing phangle khanduna yamna haraujarami. Makhoina magi manakta hek lakpa ase ma yamna haraujarami. Itawsa ngasidi akhoida chak chakrase yumda chak haplorno haina pau cheluro. Makhoi sing adu amana amada yengnaduna kadar tawnai. Itaw kaidagino yarnida itawna wana hotnajaba tanjariba sing ase akhoi myam changdana charadi itawdi loina manglani. Nong phado aigi marupta pijabane yaroi ko ngasidi itaw hoi chak chadana chakhiba yaroi. Aina loriba yensing ase ani ahum thonglaga hekta chaminagadabani ko ngasidi. Itaw sing amada hankiba yaroi ko. Makhoi singdu makhoina tawriba thaurang thausil sing adu mai pakle haibagi matagumna amana amada ingit tawnaduna tumina noknarami. Asumna numituma chawton makhoi sing adu bu chak pizare. Makhoi sing adu mabuk kaiba makhai chanaraga mayumda hanakhre. Chawton su hawjikti magi asengma marup sing leire haibagi asada wakhal nungaina numituma tumthakre. Nongmusu chawtongi sasinaba mamanaba sing adu chawtongi manakta laklami haira lafu usoi laiwana chingbasing mayam ama puraklami. Chawton ingkholda asum thabak suringai matamdani. Itaw chawton bu laitabro. Chawton thabak ama sum surambadagi. Kanano ne aibu kobugi makhol taribasiba. Asi haiduna magi maningi ingkholdagi prap laki. Mamanaba sing adu leptuna leiramba aduda. Haima itaw sing nidana. Itaw sing bu kaida chalubano. Hekta hungnaraga laklibasiba. Ngakho ko itaw ai imungdagi fida lawrukhige. Asi haiduna prap imungda changsin khiduna fida lawruduna makhoibu mangolda kakal handuna famalami. Sumdobuni de itaw aikhoise sum chingda singchanba chalusi haiduna chalubane. Aduda chingda palambadagi mayamse heklakpane. Aduda akhoi loina yenaraba matungda itaw chawtongi su khara pibirusi haiduna yamna hauni haiduna piba laklibane. Chawtondu wafam adu tabada yamna haraujarami. Itaw onthokna nungsikhreda aigi itaw singse. Itaw singna asumna aibu nungsibiba aigidama khanbiba se ubada ai asuki matik pele. Nakoise aigidama asengmu marupne. Asi haiduna chawtona mapi ira chenduna hairai. Makhoi sing adu yamna nungaitaba sasinaduna tumin lukthaduna leirami. Chawtona phijina mapidu taithoklaga itaw singna aigini haiduna pubiraklabanina ngasidi itaw sing aigida chak chadana hankiba sungyamak yaroi ko. Nganuna yela itaw singna chaningba ama hayo. Yareda kaigi chakno itaw. Asi haiduna makhoi sing adu chaningdaba sasinai. Icham chamjaba chawtona iyamak yadrabada makhoi su upai leitraba sasinaduna numituma chawtongi mayumda nganu laba ani tawduna mapuk pena chathokle. Aduga mayamdu mayumda halaknarami lambida chatna. Nungaini he itaw. Sini kaino apangmagi maral asingmuna chaba haibado. Makhoi masen adu wawano Aduni itaw. Pangjaradi mangjaba taba. Mibu pangthada thajarabadi mangjaredana. Sibu akhoigi iralo pangjarubu magi mara natro. Mani itaw. Makhoi masen monda nungaina mayumda changnakre. Asumna makhoina chawtonbu nungsiba sasinaduna
ꯃꯥꯒꯤꯗꯃꯛ ꯈꯟꯕꯤꯕ ꯁꯥꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯈꯔ ꯄꯥꯡꯁꯤꯟꯅꯗꯨꯅ ꯃꯉꯣꯟꯗ ꯅꯞꯁꯤꯟꯗꯨꯅ ꯆꯥꯊꯣꯛ ꯊꯛꯇꯣꯛꯂꯤꯕ ꯑꯁꯤ ꯐꯅꯗꯤ ꯀꯨꯏꯁꯤꯜꯂꯛꯂꯦ꯫ ꯆꯥꯎꯇꯣꯟꯗꯤ ꯃꯔꯣꯝꯗꯣꯝ ꯁꯨꯖꯕꯅꯤ, ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯁꯨꯝ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄꯤꯕ ꯍꯦꯜꯂꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕ ꯆꯥꯎꯇꯣꯟ ꯑꯗꯨ ꯑꯁꯨꯝ ꯅꯪꯕ ꯍꯦꯜꯂꯛꯂꯦ꯫ ꯁꯥ ꯉꯥ, ꯑꯣꯛ ꯌꯦꯟꯒꯤ ꯃꯁꯤꯡꯁꯨ ꯑꯁꯨꯝ ꯍꯟꯊꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯈꯪꯂꯕꯁꯨ ꯆꯥꯎꯇꯣꯟ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯂꯨꯏ ꯈꯟꯖꯗꯨꯅ ꯋꯥꯅ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯂꯟ ꯊꯨꯝ, ꯁꯝꯄꯇꯤꯗꯤ ꯇꯥꯜꯂꯒ ꯐꯪꯏ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞꯀꯤ ꯃꯔꯤꯗꯤ ꯁꯦꯜ ꯊꯨꯝꯅ ꯂꯩꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯩꯒꯤꯗꯤ ꯍꯦꯟꯅ ꯂꯨꯏ꯫ ꯑꯁꯨꯝꯅ ꯆꯥꯎꯇꯣꯟ ꯃꯁꯥꯗ ꯍꯦꯛ ꯍꯥꯏꯖꯩ꯫ ꯑꯁꯣꯝꯗꯅ ꯆꯥꯎꯇꯣꯟꯅ ꯄꯤꯖꯕ ꯑꯗꯨ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯁꯤꯟꯅꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯆꯥꯎꯇꯣꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯆꯥꯎꯇꯣꯟꯒꯤ ꯉꯥꯅꯨ ꯌꯦꯟꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟ ꯍꯨꯔꯥꯟꯗꯨꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯆꯥꯎꯇꯣꯟꯅ ꯉꯥꯅꯨ ꯌꯦꯟ ꯃꯁꯤꯡ ꯍꯟꯊꯔꯛꯄ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯃ ꯌꯥꯎꯔꯦ ꯈꯪꯂꯛꯄꯗꯒꯤ, ꯑꯁ, ꯑꯩꯒꯤ ꯌꯦꯟ ꯉꯥꯅꯨ ꯑꯁꯤꯗꯤ ꯃꯁꯤꯡꯁꯤ ꯀꯥ ꯍꯦꯟꯅ ꯍꯟꯊꯔꯛꯂꯤꯕꯁꯦ, ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯌꯥꯎꯔꯦꯗꯅ꯫ ꯑꯁꯤ ꯈꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯉꯥꯅꯨ ꯌꯦꯟꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯟ ꯑꯗꯨ ꯊꯣꯡꯗꯨ ꯄꯥꯟꯁꯤꯟꯗꯨꯅ ꯇꯔꯥꯅ ꯆꯦꯠꯅ ꯐꯥꯔꯒ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯊꯝꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯅꯅꯤ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦ꯫ ꯁꯣꯝꯗꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯃꯔꯨꯞ, ꯅꯨꯃꯤꯗꯥꯡꯒꯤꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯆꯥꯎꯇꯣꯟꯒꯤ ꯉꯥꯅꯨ ꯌꯦꯟꯒꯤ ꯃꯀꯣꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕꯅꯤꯅ ꯑꯗꯨꯃꯛ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯣꯏꯅ ꯈꯔ ꯐꯣꯡꯅ ꯆꯥꯎꯇꯣꯟꯒꯤ ꯃꯔꯨꯞ ꯁꯥꯗꯨꯅ khara chathok, huranduna khara chathok, haujikti chautongi nganu yen amata leitre. Mahaki sanbi amubidu khakta ngaire. Chauton thodok aduda mathwa yamna nungai jaramde, mahakna thamoi sokna. Asuk phattaba mi phatta sing adubu karino. Asuk wana loijaba, aigi nganu yen sing adubu, loine hekta huran kiba ngamba. Makhoi, papti soidana pugani, isor leiri. Mani itaw, makhoi shu nongmadi, isorna makhoi gi mathakta soidana laman kumlakhini ye. Amana amo, itaw, kakonuse. Nangna kapado uraga akhoi shu thawai nungaite. Makhoi sing ado, akhoi na thengnarabadi khangadabani. Itaw, se, matam yam leiri se. Amu khonaraga loiridana. Nangi akhoi mayam ama ichaw chawna hek leiribasidi. Asumna haijinduna chawtonbu themjillami, adubu manungdadi makhoi yamna nokninglami. Kalak penabasu phawrami. Hau khudana haujikti. Nganu yen o khara leiri haiduna pongkibada haujikti kari sare ha. Amana amuk murum soli. Asumna numitugi nini suba numit adudasu chawton haugalakpada mahaki san amubi adusu siduna leirambadu ubada chawton magi san amibi adugi manakta changsinduna o khongna kaple. Aigi san amubi nang ama leiri haibagi aina khara pukning penthokpade. Aduga karigino nangna amuk tawramliba asibo. Karigino he isor aingonda asuk thina otpiriba. Aingonda asuk thina awaba chaitheng pibiriba si karigino. Asi haiduna chawton adu lebakta ona thoina kaple. Chawton wakhalna tumthaba yaramde. Mahaki ingna nungaina leijaramba punsi adu mingselgumna leimaida taduna kaikibagumna thokre. Mahaki sasinaba marupsing adusu chawtongi manakta nongnini dilaksinarami. Mabu khara themsinaramlaga amuk hana chawtongi manakta lakhidre. Amuksu itha thajadana leibak leisi haina singnaduna sel paiba thangnaba khulgi nupa amada luhongnaba thaurang tawkhre. Karino leibak le nangna khalibase. Aiga nanga asukoina nuksinaраklaga nangna kanano karino su khangdaba lamlanba adugi manakta aibu hundoktuna hekta chatliba. Ta chawton haukiba thodok pumba manglani haina khanbiro. Punsi haibase khoba khunamni. Ta chawtona sel pairingai matamdadi aise ta chawtongi oiramliba aduni. Haujikti aina sel paiba ina khunba ma yengkhibada ta chawtona adu warofum thokpra. Chawton lebak legi machindagi thorakliba wahaido tabada ingangakle. Nang aigi lebak leduni ko. Aduk ahenba thiba. Aina ipan pharingaidana aigi oiba. Aina ikhuta karisu leiraktraba kandana migi. Phai lebak lei yaifabada oyo. Sidi taibangi hauna sani. Nangbu ai thaknaba naral kyam leirage. Loina tumkhraba natro. Aidi wana leiningde. Wana legadoi sarukpudine sakhangdaba lamlanba dugane nungaina leijarurage. Asi haiduna leibak lei prap chatkhre.
ꯆꯥꯎꯇꯣꯟꯅ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯃꯔꯨꯞ ꯁꯥꯁꯤꯟꯅꯔꯝꯕꯁꯤꯡ ꯑꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥꯎꯁꯤꯡ, ꯅꯈꯣꯏꯗꯤ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ? ꯂꯥꯛꯑꯣ, ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯨꯁꯦ꯫ ꯑꯩ ꯉꯁꯤꯗꯤ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯨꯁꯦ꯫ ꯑꯦ ꯆꯥꯎꯇꯣꯟ, ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯂꯩꯔꯦ, ꯅꯪꯒ ꯄꯨꯟꯕ ꯐꯔꯛ ꯇꯥꯔꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ, ꯑꯩꯈꯣꯏ ꯅꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯀꯣ꯫ ꯆꯥꯎꯇꯣꯟꯗꯣ ꯀꯔꯤꯅꯣ ꯉꯁꯤ ꯃꯥꯅ ꯎꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯈꯟꯗꯨꯅ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯒ, ꯁꯛꯇꯥꯁꯤꯒ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯑꯁꯦꯡꯕ ꯃꯔꯨꯞꯀꯨꯝꯅ ꯈꯜꯂꯤ ꯀꯥꯏꯅꯒ ꯈꯟꯖꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯈꯣꯏꯅꯗꯤ ꯃꯥꯒꯤ ꯌꯦꯟ ꯉꯥꯅꯨ ꯈꯔ ꯂꯩꯕꯗꯣ ꯆꯥꯊꯣꯛꯅꯕ ꯇꯧꯔꯤꯕꯅꯦꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯁꯟꯕꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯥꯠꯄꯤꯈ꯭ꯔꯦꯗꯅ, ꯌꯦꯟ ꯉꯥꯅꯨꯁꯤꯡꯁꯨ ꯇꯨꯝꯅ ꯍꯨꯔꯥꯟꯈ꯭ꯔꯦ, ꯃꯁꯤ ꯃꯉꯥꯏ ꯀꯩꯅꯣ꯫ ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯅꯉꯣꯟꯗꯒꯤ, ꯑꯗꯨꯅ ꯂꯥꯛꯄꯒ ꯀꯥꯟꯅꯗ꯭ꯔꯦ꯫ ꯃꯈꯣꯏꯗꯨ ꯋꯥ ꯋꯥ ꯅꯣꯛꯏ꯫ ꯆꯥꯎꯇꯣꯟ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯐꯨꯔꯁꯤꯔ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯃꯁꯥꯗꯨ ꯑꯃꯨꯛ ꯐꯥꯊꯖꯩ꯫ ꯐꯠꯇꯕꯁꯤꯡ ꯑꯁꯤꯒ ꯃꯥꯟꯅꯔꯒ ꯀꯩꯗꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯇꯣꯟ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯇꯞ ꯇꯥꯅ ꯀꯞꯊꯣꯛꯂꯦ꯫ ꯑꯣ, ꯑꯩꯅꯗꯤ ꯑꯁꯨꯛ ꯂꯨꯅ ꯈꯟꯖꯔꯨꯕ, ꯑꯗꯨꯒ ꯃꯣꯏꯅ ꯄꯨꯔꯝꯂꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯦ, ꯃꯈꯣꯏꯗꯤ ꯆꯤꯟꯕꯥꯜꯗꯅ ꯑꯃ, ꯊꯃꯣꯏꯗꯅ ꯑꯃ ꯑꯣꯏꯔꯝꯂꯕ꯫ ꯄꯪꯉꯤꯗꯀꯣ ꯆꯥꯎꯇꯣꯟ ꯅꯪꯁꯦ, ꯃꯤꯒꯤ ꯂꯧꯅꯝ ꯊꯥꯖꯔꯨꯕ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯂꯤꯗꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯇꯣꯟ ꯃꯇꯣꯝꯇ ꯀꯞꯅ ꯀꯞꯅ ꯍꯥꯏꯖꯩ꯫ ꯆꯥꯎꯇꯣꯟ ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯕꯨꯁꯨ ꯊꯥꯖꯔꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯋꯥꯈꯜꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯇꯨꯝꯒꯅꯤ ꯈꯪꯂꯝꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯥꯎꯇꯣꯟ ꯍꯥꯟꯅꯒꯨꯝꯅ ꯁꯨꯕ ꯅꯣꯝꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯌꯦꯅꯥꯎ ꯈꯔ ꯂꯣꯏꯔꯝꯃꯤ꯫ ꯌꯦꯅꯥꯎꯁꯤꯡ ꯑꯗꯨ ꯈꯔ ꯈꯔ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄꯒ ꯃꯍꯥꯛ ꯌꯦꯟꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯍꯟꯊꯔꯝꯕ ꯆꯥꯎꯇꯣꯟꯅ ꯊꯦꯡꯅꯔꯛꯂꯦ꯫ ꯆꯥꯎꯇꯣꯟ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ꯫ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯝꯗꯅ ꯇꯨꯃꯤꯟꯅ ꯎꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯨꯝ ꯑꯃꯗ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯀꯥꯟꯗ ꯑꯃꯝꯕ ꯑꯗꯨꯗ ꯖꯤꯕ ꯑꯃ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯌꯦꯡꯒꯣꯟ ꯑꯗꯨꯗ ꯌꯦꯟ ꯍꯨꯗꯨꯅ ꯆꯥꯈꯤꯕ ꯑꯗꯨ ꯆꯥꯎꯇꯣꯟꯅ ꯎꯔꯦ꯫ ꯆꯥꯎꯇꯣꯟ ꯃꯌꯥ ꯀꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯥꯒꯤ ꯌꯦꯟ ꯑꯗꯨ ꯍꯟꯗꯛꯇꯤ ꯃꯤꯅ ꯍꯨꯕ ꯅꯠꯇꯦ ꯈꯪꯕꯗ ꯆꯥꯎꯇꯣꯟ ꯑꯗꯨ ꯁꯥ ꯐꯥꯅꯕ ꯂꯥꯡ ꯁꯦꯝꯗꯨꯅ ꯂꯥꯡ ꯊꯥꯛꯂꯦ꯫ ꯑꯌꯨꯛ ꯉꯟꯅ ꯃꯤ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯗ ꯆꯥꯎꯇꯣꯟꯅ ꯂꯥꯡ ꯑꯗꯨꯗ ꯁꯥ ꯊꯨꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯉꯧꯔꯣꯛ ꯉꯧꯕ ꯂꯧꯗ꯭ꯔꯥꯎꯕꯤ ꯃꯆꯥ ꯑꯃ ꯊꯨꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯇꯣꯟ ꯉꯛꯄꯒ ꯁꯥꯎꯅꯤꯡꯕꯒꯅ ꯄꯨꯟꯈ꯭ꯔꯦ꯫ ꯍꯦꯔꯥ, ꯅꯍꯥꯟꯗꯒꯤ ꯅꯪꯅ ꯑꯣꯏꯔꯦꯀꯣ ꯑꯩꯅ ꯂꯩꯖꯗ ꯂꯣꯏꯖꯕ ꯌꯦꯟꯁꯤꯡ ꯑꯁꯦ ꯍꯨꯔꯥꯟꯗꯨꯅ ꯆꯥꯔꯤꯕ ꯑꯁꯤꯗꯤ꯫ ꯐꯩ, ꯅꯪ ꯉꯁꯤꯗꯤ ꯆꯥꯎꯇꯣꯟ ꯑꯩꯒꯤ ꯈꯨꯠꯇ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯊꯥꯕ ꯇꯥꯕꯅꯤ꯫ ꯃꯗꯨꯗ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯗꯨꯅ ꯆꯥꯎꯇꯣꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ, ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯨꯄꯥ, ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ꯫ ꯅꯪꯒꯤ ꯌꯦꯟꯁꯤꯡ ꯑꯁꯦ ꯆꯥꯔꯨꯕ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯆꯥꯖꯔꯔꯣꯏ꯫ ꯑꯃꯨꯛꯁꯨ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯅꯨꯡ ꯑꯃ ꯄꯤꯒꯦ꯫ ꯅꯨꯡ ꯑꯁꯤꯕꯨ ꯂꯩꯔꯕꯗꯤ ꯅꯪꯅ ꯋꯥꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯀꯣꯛꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯅꯤꯡꯊꯧꯒꯨꯝꯅ ꯂꯩꯒꯅꯤ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯆꯥꯎꯇꯣꯟꯅ ꯊꯥꯖꯔꯝꯂꯦ꯫ ꯀꯔꯤ ꯆꯤꯟꯊꯤꯕꯤ ꯂꯧꯗ꯭ꯔꯥꯎꯕꯤ, ꯅꯪꯒꯤ ꯋꯥꯗꯨ ꯑꯩꯅ ꯀꯔꯝꯅ ꯊꯥꯖꯒꯅꯤ? ꯃꯗꯨꯗ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯗꯨ ꯃꯌꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯠꯊꯣꯔꯛꯂꯒ ꯂꯩꯕꯥꯛꯇ ꯊꯝꯕꯗ ꯄꯨꯡ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯄꯨꯡ ꯑꯗꯨ ꯆꯥꯎꯇꯣꯟꯗ ꯄꯤꯔꯦ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯍꯦꯛ ꯄꯥꯝꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯄꯨꯡ ꯑꯁꯤꯗ ꯍꯥꯏꯌꯨ, ꯑꯗꯨꯒ ꯄꯨꯡ ꯑꯁꯦ 3ꯂꯛ ꯊꯤꯜꯂꯨ, ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯪꯒꯅꯤ꯫ ꯃꯗꯨꯗ ꯆꯥꯎꯇꯣꯟ ꯑꯗꯨ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯆꯨꯝꯕꯔ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯄꯨꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯑꯍꯥꯎꯕ ꯑꯃ ꯀꯧꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯇꯣꯟ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯃꯍꯥꯛ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤन ꯊꯥꯒꯠꯇꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯍꯦ ꯂꯥꯏ ꯑꯣꯏꯔꯕꯤ ꯂꯧꯗ꯭ꯔꯥꯎꯕꯤ, ꯅꯪꯅ ꯉꯁꯤꯗꯤ ꯆꯥꯎꯇꯣꯟ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯦ꯫ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯌꯥꯔꯦ ꯆꯥꯎꯇꯣꯟ, ꯉꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯄꯨꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯂꯦꯟꯕ ꯑꯣꯏꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯆꯥꯎꯇꯣꯟ ꯄꯨꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯂꯦ꯫ ꯌꯦꯟꯅ ꯌꯦꯡꯒꯣꯟ ꯊꯜꯂꯦ, ꯉꯥꯅꯨ ꯃꯀꯣꯜꯗꯅ ꯉꯥꯅꯨꯅ ꯄꯤꯛ ꯊꯜꯂꯦ, ꯁꯟꯅ ꯁꯪꯒꯣꯜꯁꯨ ꯊꯜꯂꯦ꯫ ꯌꯨꯝ ꯀꯩꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯇꯣꯟ ꯈꯨꯜ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯇꯣꯟꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯛꯄ ꯑꯁꯤꯗ ꯈꯨꯜꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ
ꯃꯥꯒꯤ ꯋꯥꯖꯕꯁꯤꯡ ꯑꯗꯨꯗ ꯂꯥꯏꯅ ꯎꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯍꯜꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯈꯔ ꯑꯃꯗꯤ ꯀꯂꯛꯄꯁꯨ ꯌꯥꯎꯅꯔꯝꯃꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯆꯥꯎꯇꯣꯟꯅ ꯂꯩꯖꯗ꯭ꯔꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ꯫ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ, ꯃꯥꯒꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ, ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ, ꯂꯧꯁꯤꯡ ꯂꯩꯕꯤ ꯃꯉꯥꯜꯂꯩꯃꯕꯨ ꯂꯧꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯦ꯫ ꯂꯩꯕꯥꯛꯂꯩꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯟꯅꯗ꯭ꯔꯗꯨꯅ ꯐꯝꯖꯥ ꯆꯥꯅꯤꯡꯃꯟꯕꯗꯒꯤ ꯃꯄꯥꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯥꯎꯇꯣꯟꯅ ꯁꯦꯜ ꯄꯥꯏꯔꯛꯄ ꯎꯕꯗ ꯃꯉꯥꯜꯂꯩꯃ ꯂꯧꯈꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯀꯂꯛꯂꯝꯃꯤ ꯑꯃꯗꯤ ꯇꯛꯁꯤ ꯁꯣꯟꯖꯔꯝꯃꯤ꯫ ꯑꯁ, ꯑꯩꯁꯦ ꯄꯪꯉꯤꯗꯀꯣ꯫ ꯇꯥ ꯆꯥꯎꯇꯣꯟꯗ ꯑꯗꯨꯝ ꯂꯩꯖꯔꯝꯂꯗꯤ ꯑꯩꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯔꯒ ꯂꯩꯔꯝꯒꯅꯤꯀꯣ꯫ ꯃꯁꯤꯒꯤ ꯇꯧꯕ ꯉꯝꯈ꯭ꯔꯕꯤ ꯃꯉꯥꯜꯂꯩꯃ ꯍꯥꯏꯕꯁꯤꯅ ꯂꯥꯛꯁꯤꯟꯗꯅꯅꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯅꯣꯡꯃ ꯆꯥꯎꯇꯣꯟꯒꯤ ꯃꯔꯨꯞ ꯁꯥꯁꯤꯟꯅꯈꯤꯕꯁꯤꯡꯗꯨ ꯆꯥꯎꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯇꯣꯟ, ꯆꯥꯎꯇꯣꯟ, ꯀꯩ ꯂꯩꯔꯒꯦ ꯃꯔꯨꯞꯁꯥ? ꯏꯇꯥꯎꯈꯣꯏꯗ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯔꯛꯂꯤꯕꯅꯤ꯫ ꯑꯦ, ꯏꯇꯥꯎ, ꯉꯁꯤꯗꯤ ꯑꯩꯁꯦ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ, ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦꯕꯣ꯫ ꯍꯦꯔꯥ ꯏꯇꯥꯎ, ꯏꯇꯥꯎꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕ ꯍꯥꯏꯕꯗꯨꯔꯥ? ꯏꯇꯥꯎ, ꯑꯗꯨꯝꯅꯗꯤ ꯇꯧꯅꯨꯒꯨꯝꯁꯤꯀꯣ꯫ ꯂꯧꯁꯤꯡ ꯂꯩꯕꯤ ꯃꯉꯥꯜꯂꯩꯃꯅ ꯃꯈꯣꯏ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯗꯨꯅ, ꯃꯣꯏ ꯄꯥꯕꯣ, ꯀꯗꯥꯏꯗꯒꯤ ꯀ꯭ꯋꯥꯛꯅꯣ ꯌꯥꯆꯪꯂꯛꯄꯁꯤꯗ ꯈꯣꯡꯂꯤꯕ ꯑꯁꯤꯕꯣ? ꯑꯃꯨꯛꯇ ꯇꯥꯟꯕꯤꯈꯨꯑꯣ꯫ ꯌꯥꯆꯪꯂꯛꯄꯗ ꯀ꯭ꯋꯥꯛ ꯈꯣꯡꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯦꯔꯥ, ꯎꯁꯤꯠ ꯊꯑꯣꯏꯗꯕ, ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯕ, ꯈꯪꯂꯤꯗꯅ ꯅꯈꯣꯏ꯫ ꯆꯥꯎꯇꯣꯟꯗꯣ ꯏꯃꯨꯡ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤ ꯁꯤꯊ ꯁꯤꯊꯗꯨꯅ ꯅꯣꯛꯃꯤꯟꯅꯍꯧꯏ꯫ ꯅꯨꯄꯤ, ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦꯕꯣ꯫ ꯍꯣ, ꯁꯤꯡꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ? ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯅꯨꯄꯤꯅꯤꯗꯅ꯫ ꯑꯁꯨꯛ ꯂꯧꯁꯤꯡ ꯂꯩꯕꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯕ ꯑꯁꯦ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯕꯅꯣ꯫ ꯏꯁ, ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯂꯥꯏꯕꯛ ꯐꯈ꯭ꯔꯦ꯫ ꯅꯣꯡꯃꯁꯨ ꯆꯥꯎꯇꯣꯟꯗꯣ ꯃꯉꯥꯜꯂꯩꯃꯒ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯗ ꯂꯩꯕꯥꯛꯂꯩꯅ ꯀꯧꯔꯛꯏ꯫ ꯍꯩꯃꯥ, ꯇꯥ ꯆꯥꯎꯇꯣꯟ, ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯅꯅꯝꯃꯒ ꯀꯩꯊꯦꯜ ꯆꯠꯂꯨꯕꯅꯤꯗ꯫ ꯂꯩꯕꯥꯛꯂꯩ ꯇꯥꯁꯤꯟꯅꯗꯦ꯫ ꯇꯥ ꯆꯥꯎꯇꯣꯟ, ꯎꯅꯈꯤꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ, ꯀꯣꯏꯔꯛꯀꯦꯗꯅ ꯅꯣꯡꯃꯇ꯫ ꯏꯕꯦꯝꯃ, ꯅꯈꯣꯏ ꯇꯥ ꯆꯥꯎꯇꯣꯟꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯅꯥꯃꯠꯇ ꯆꯪꯈꯤꯗ꯭ꯔꯦ, ꯑꯗꯨꯅꯅꯤ꯫ ꯃꯉꯥꯜꯂꯩꯃꯅ ꯈꯪꯈꯨꯝ ꯈꯨꯝꯂꯛꯏ꯫ ꯑꯦ, ꯑꯩꯈꯣꯏꯗꯤ ꯇꯥ ꯆꯥꯎꯇꯣꯟꯗ ꯍꯥꯏꯖꯕꯅꯤꯀꯣ, ꯑꯇꯣꯞꯄꯗ ꯍꯥꯏꯖꯈꯤꯗꯦ꯫ ꯂꯩꯕꯥꯛꯂꯩ, ꯅꯅꯝꯃꯅ ꯍꯥꯏꯕꯁꯨ ꯆꯨꯝꯃꯤ꯫ ꯑꯩꯗꯤ ꯅꯅꯝꯃꯒ ꯊꯕꯛ ꯏꯪꯈꯥꯡ ꯍꯣꯠꯅꯔꯤꯉꯩꯗ ꯋꯥꯈꯜ ꯀꯌꯥ ꯆꯣꯏꯊꯣꯛꯇ꯭ꯔꯦ꯫ ꯅꯪ ꯁꯥꯎꯅꯨꯀꯣ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯃꯣꯏ ꯕꯥꯕꯣ, ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯀ꯭ꯋꯥꯛꯑꯣ ꯆꯔꯣꯏꯑꯣ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ, ꯑꯩꯗꯤ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯂꯩ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯆꯥꯎꯇꯣꯟꯒꯤ ꯃꯔꯨꯞ ꯁꯥꯁꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯍꯩꯅꯈꯤꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯑꯗꯨ ꯇꯧꯔꯤꯉꯩ ꯃꯤ ꯈꯔꯅ ꯐꯥꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯁꯤꯟꯅꯈꯤꯗꯨꯅ ꯅꯤꯡꯊꯧꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯗꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯊꯕꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯍꯟꯈꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅ ꯃꯈꯣꯏꯅ ꯐꯪꯖꯈꯤ꯫ ꯑꯗꯨꯒ ꯆꯥꯎꯇꯣꯟꯗꯤ ꯂꯧꯁꯤꯡ ꯂꯩꯕꯤ ꯃꯉꯥꯜꯂꯩꯃꯒꯤ ꯃꯇꯦꯡꯗꯒꯤ ꯑꯃꯗꯤ ꯄꯨꯡ ꯑꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕꯇ ꯑꯣꯏꯗꯨꯅ ꯃꯆꯥ ꯃꯁꯨ ꯄꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛꯂꯩꯗꯤ ꯀꯂꯛꯄ ꯃꯤꯍꯧꯕꯇꯅ ꯄꯨꯟꯁꯤ ꯑꯣꯏꯗꯨꯅ ꯆꯥꯛꯅ ꯂꯦꯟꯕ ꯇꯥꯈꯤꯔꯝꯃꯤ꯫